ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯉꯥꯏ ꯆꯤꯔꯣꯡꯃꯩ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯥꯏꯕꯝ ꯕꯥꯄꯦꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯁꯉꯥꯏ ꯆꯤꯔꯣꯡꯃꯩ ꯌꯨꯇꯨꯕ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯕꯥꯄꯦ ꯃꯥꯏꯕꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯃꯐꯝ ꯃꯇꯝ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯁꯤꯟꯊꯥꯗꯨꯅ ꯏꯖꯕ ꯅꯠꯆꯗꯦ꯫ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯖꯗꯨꯅ ꯏꯖꯕꯅꯤ꯫ ꯃꯇꯝ ꯁꯥꯡꯅ ꯊꯥꯒꯠꯆꯍꯧꯗ꯭ꯔꯦ, ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯟꯗꯛꯇꯒꯤꯗꯤ ꯆꯥꯡ ꯅꯥꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯔꯛꯑꯒꯦ꯫ ꯑꯗꯨꯅ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯦ꯫ ꯂꯩꯍꯥꯎ ꯃꯈꯣꯡ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯨꯃꯥꯔ ꯑꯅꯛꯄ ꯑꯣꯐꯤꯁ ꯑꯃꯒꯤ ꯀ꯭ꯂꯥꯔꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯨꯃꯥꯔꯅ, "ꯍꯩ, ꯅꯣꯏꯕꯨ ꯆꯥꯛꯇ ꯂꯣꯏꯁꯤꯜꯂꯣꯅꯦ, ꯑꯩ ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯦ"꯫ ꯇꯔꯨꯕꯤꯅ, "ꯀꯅꯥꯅ ꯉꯝꯖꯄꯣꯠꯇꯦ, ꯑꯃꯒꯤ ꯑꯃꯨꯛ ꯍꯣ ꯉꯝꯖꯗ꯭ꯔꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕꯗ ꯑꯩ"꯫ "ꯍꯩ, ꯀꯔꯤꯅꯣꯅꯦ, ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯩ ꯊꯕꯛ ꯊꯦꯡꯉꯕꯅꯤ, ꯂꯣꯏꯁꯟꯅꯕ ꯇꯧꯔꯣ, ꯅꯣꯏꯒꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯕꯅꯤꯀꯣ"꯫ ꯌꯥꯏꯃꯅ ꯀꯥꯏꯗ ꯆꯠꯈ꯭ꯔꯕ? ꯀꯥꯏꯗ ꯑꯣꯏꯔꯨꯅꯤꯒꯦ, ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯂꯩ ꯆꯥꯔ ꯁꯦꯝꯃꯝꯒꯅꯤ꯫ ꯀꯨꯃꯥꯔꯅ, "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯃꯥꯏ ꯇꯧꯅꯤ? ꯃꯄꯨꯟꯁꯤꯁꯤꯕꯨ ꯁꯨꯃꯥꯏꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯁꯤꯗ ꯇꯧꯔ ꯂꯩꯔꯦ ꯃꯁꯤ"꯫ "ꯍꯩ, ꯈꯔ ꯉꯥꯡꯉꯨꯀꯣ ꯃꯁꯦ, ꯍꯥꯏꯔꯤꯕꯅꯤ ꯑꯩꯁꯨ, ꯏꯜꯂꯣꯏꯅ ꯏꯟꯗꯕꯁꯤꯗꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯅꯣ ꯑꯩꯕꯣ"꯫ "ꯌꯥꯔꯦ, ꯅꯪꯒꯤ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣ, ꯆꯦꯡ ꯑꯃꯨꯛ ꯆꯪꯉꯅꯤ ꯅꯪꯒꯤ ꯏꯁꯧꯗꯨꯗ"꯫ ꯁꯣꯝꯗꯅ ꯌꯥꯏꯃ ꯆꯥꯔ ꯀꯜꯃꯥꯁꯤꯡꯗꯨꯗ ꯂꯩ ꯆꯥꯔ ꯁꯦꯝꯃꯝꯃꯤ꯫ ꯂꯩꯈꯟ ꯅꯥꯏꯔꯕ ꯂꯩ ꯆꯥꯔꯁꯤꯡꯗꯨꯗꯁꯨ, "ꯅꯣꯏꯁꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ, ꯑꯗꯨꯅ ꯅꯁꯥ ꯅꯥꯕ ꯌꯥꯗꯦ, ꯃꯇꯤꯛ ꯆꯥꯅ ꯄꯥꯡꯒꯟ ꯀꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯀꯅꯥꯝꯇꯅ ꯅꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯅꯣꯏꯁꯦ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯅ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯎꯀꯣ ꯅꯣꯏ"꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯝꯐꯥꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ, "ꯑꯣ, ꯑꯩꯕꯨꯅ ꯃꯤꯇꯣ, ꯑꯩꯁꯦ ꯅꯪꯒꯤ ꯀꯩꯝ ꯑꯣꯏꯗ꯭ꯔꯕꯅꯤꯅꯦ, ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯂꯒꯦ"꯫ "ꯍꯩ, ꯇꯝꯐꯥ, ꯉꯥꯏꯈꯣꯅꯦ, ꯃꯤꯅ ꯉꯥꯏꯈꯣ ꯍꯥꯏꯔꯒ"꯫ "ꯇꯝꯐꯥ, ꯀꯩꯅꯣ? ꯑꯩꯅ ꯉꯥꯏꯈꯣ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯕ꯭ꯔꯕ ꯅꯪ? ꯀꯩꯗꯧ ꯍꯥꯏꯅꯣ ꯑꯩ? ꯅꯠꯇꯦ, ꯑꯩꯁꯦ ꯀꯅꯥꯅꯣꯕ ꯅꯪꯒꯤ"꯫ "ꯍꯣꯏꯕ, ꯁꯦ ꯅꯪꯒꯤ ꯄꯩꯁꯥ ꯊꯤꯟꯕ ꯂꯥꯛꯄꯅꯤ, ꯂꯧꯁꯤꯜꯂꯨ"꯫ "ꯀꯩꯒꯤ ꯄꯩꯁꯥꯅꯣ ꯅꯪꯗꯤ"? "ꯅꯪ ꯄꯩꯁꯥ ꯆꯤꯜꯂꯦꯁꯦ ꯑꯩꯅ ꯈꯪꯕ, ꯑꯗꯨꯅ ꯄꯤꯕ ꯂꯥꯛꯏꯅꯤ ꯀꯩꯅꯣ"꯫ ꯇꯝꯐꯥ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯥꯅ ꯅꯧꯅ ꯍꯨꯟꯗꯣꯛꯑꯝꯕꯒ ꯃꯕꯨꯡ ꯑꯅꯤꯅ ꯑꯃꯗꯤ ꯃꯄꯥꯕꯨꯡꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯅ ꯈꯔ ꯀꯦꯅ ꯂꯩ꯫ ꯑꯗꯨꯕꯨ ꯇꯝꯐꯥ ꯃꯁꯥꯗ ꯅꯥꯄꯟ ꯌꯥꯎꯖꯗꯦ, ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯇꯧꯏ꯫ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯕꯨꯡ ꯑꯅꯤꯒꯩꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯌꯥꯏꯃꯅ, "ꯑꯩ ꯂꯧꯔꯣꯏ"꯫ ꯇꯝꯐꯥꯅ, "ꯑꯩꯅ ꯄꯤꯕ ꯄꯩꯁꯥꯁꯦ ꯂꯧꯒꯅꯨ ꯍꯥꯏꯗꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯔꯕꯣ"꯫ "ꯌꯥꯔꯦꯁꯦ, ꯑꯩ ꯂꯧꯔꯔꯣꯏꯒꯦꯕ"꯫ "ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯣ"꯫ "ꯑꯩ ꯂꯧꯃꯟꯗꯅ ꯏꯀꯥꯏꯖꯔꯦ"꯫ "ꯌꯥꯔꯦꯁꯦ, ꯂꯧꯁꯤꯜꯂꯣ꯫ ꯑꯗꯨ ꯅꯪꯒꯤ ꯂꯩ ꯆꯥꯔ ꯃꯌꯥꯝꯁꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯀꯥꯟꯗ ꯀꯥꯏꯗ ꯌꯣꯟꯗꯣꯏꯅꯣ"꯫ ꯌꯥꯏꯃꯅ, "ꯕꯖꯥꯔꯗ, ꯑꯗꯩꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯪꯉꯒ ꯑꯩꯅ ꯌꯣꯟꯗꯣꯏꯅꯤ"꯫ "ꯑꯦ, ꯑꯗꯨꯕꯨ ꯉꯝꯒꯗ꯭ꯔꯣ"? "ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯑꯩ ꯅꯨꯄꯥꯅꯤ, ꯇꯧꯒꯅꯤ ꯍꯥꯏꯅ ꯆꯪꯈ꯭ꯔꯕ ꯐꯤꯔꯦꯞꯅꯤ꯫ ꯑꯩꯅ ꯉꯁꯤ ꯃꯇꯝ ꯆꯪꯅ ꯍꯣꯠꯅꯔꯤꯕꯁꯦ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ"꯫ "ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯁꯤꯒꯤ ꯃꯍꯨꯠꯇ ꯍꯟꯗꯛ ASIꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯧꯔꯤꯕꯅꯤ, ꯑꯗꯨꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯁꯤ"꯫ "ꯑꯩ ꯑꯣꯏꯔꯣꯏꯗ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛꯁꯤ"꯫ "ꯀꯩꯗꯧꯕꯩ ꯑꯣꯏꯔꯣꯏꯗꯣꯏꯅꯣ? ꯑꯩ ꯀꯥꯏꯗ ꯄꯩꯁꯥꯅ ꯊꯕꯛ ꯆꯪꯗꯣꯏꯅꯣ? ꯃꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯗꯨꯒꯤꯗ ꯆꯪꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯇꯣꯏꯅꯤ, ꯅꯪ ꯇꯧꯗꯕ ꯌꯥꯗꯕꯅꯤ"꯫ "ꯇꯝꯐꯥ, ꯑꯩ ꯅꯨꯄꯥꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯍꯨꯠꯇ ꯑꯩꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ, ꯑꯩ ꯃꯗꯨ ꯇꯧꯅꯤꯡꯗꯦ. ꯑꯩ ꯂꯩꯔꯤꯁꯦ ꯀꯅꯥꯝꯇꯒꯤ ꯅꯠꯇꯦ, ꯅꯪ ꯈꯛꯀꯤꯅꯤ. ꯇꯝꯐꯥ, ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ
ꯑꯩ ꯄꯥꯝꯗꯦ ꯇꯝꯐꯥ ꯈꯔ ꯁꯥꯎꯔꯛꯇꯧꯅ ꯅꯪꯒꯤ ꯁꯤꯒꯤ ꯂꯩꯆꯥꯔꯁꯤꯅ ꯑꯗꯨꯝ ꯑꯣꯏꯔꯗ꯭ꯔꯣ ꯀꯣꯛ ꯄꯥꯜꯂꯤꯕꯁꯦ ꯈꯔ ꯈꯜꯂꯨ ꯇꯝꯐꯥ ꯑꯩ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯂꯨꯞꯇꯕ ꯃꯤ ꯅꯠꯇꯦ ꯑꯃꯅ ꯑꯗꯨꯗ ꯇꯧ ꯍꯥꯏꯔꯒ ꯆꯠꯀꯗꯕꯗꯣ ꯑꯩ ꯅꯠꯇꯦ ꯑꯩꯁꯨ ꯇꯧꯕ ꯌꯥꯕ ꯇꯧꯔꯤꯗꯅ ꯑꯣ ꯅꯪꯒꯤ ꯁꯤꯒꯤ ꯊꯕꯛꯁꯦ ꯌꯥꯔꯦ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯌꯥꯔꯦꯁꯦ ꯅꯪ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯆꯥꯔꯛꯑꯦ ꯀꯩ ꯏꯟꯖꯥꯡ ꯈꯪꯗꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯇꯝꯐꯥ ꯆꯠꯈ꯭ꯔꯦ ꯌꯥꯏꯃꯅ ꯃꯁꯤꯗꯤꯕ ꯁꯣꯝꯗꯅ ꯃꯪꯒꯣꯜ ꯖꯥꯎꯅ ꯏꯕꯨꯡꯉꯣ ꯆꯧꯕꯧ ꯕꯤꯀ꯭ꯔꯝꯅ ꯍꯥꯎ ꯄꯥꯕꯨꯡ ꯅꯪꯒꯤ ꯍꯟꯗꯛꯀꯤ ꯊꯕꯛꯇꯨꯅ ꯀꯝꯗꯧꯈ꯭ꯔꯕ ꯄꯥꯕꯨꯡ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯗꯨꯅ ꯈꯔ ꯇꯣꯅꯥꯟꯕꯒ ꯊꯕꯛ ꯑꯝꯇ ꯆꯠꯇ꯭ꯔꯤꯗ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯁꯠ ꯂꯧꯊꯣꯛꯀꯗꯕꯅꯤ ꯀꯩꯗꯧꯔꯨꯅꯤ ꯃꯇꯝ ꯃꯥꯡꯍꯜꯂꯨꯗꯅ ꯑꯩꯈꯣꯏꯒꯤꯗꯤ ꯄꯩꯁꯥ ꯐꯪꯉꯒ ꯂꯣꯏꯔꯦ ꯑꯗꯨ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯁꯥ ꯅꯥꯟꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯅꯪꯕꯨ ꯊꯕꯛ ꯃꯐꯝꯗꯒ ꯆꯠꯀꯗꯧꯔꯤꯕ꯭ꯔꯣ ꯑꯧ ꯄꯥꯕꯨꯡ ꯑꯩ ꯍꯥꯏꯐꯦꯠ ꯌꯧꯁꯜꯂꯨꯈꯤꯒꯦ ꯑꯗꯨ ꯍꯜꯂꯛꯑꯒ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯧꯁꯜꯂꯛꯑꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯩ ꯉꯥꯏꯈꯣ ꯀꯩꯕꯨꯅꯣ ꯄꯥꯕꯨꯡ ꯅꯅꯥꯎ ꯅꯨꯄꯥ ꯁꯛ ꯐꯖꯕꯗꯨꯗꯤ ꯉꯁꯤꯒꯤ ꯎꯗ꯭ꯔꯤꯅꯦ ꯃꯃꯥ ꯂꯧꯖꯕꯗꯣ ꯃꯃꯥ ꯐꯪꯉꯤ ꯁꯤꯒꯟꯕꯤꯅꯤꯅ ꯉꯟꯇꯥ ꯍꯦꯛ ꯁꯤꯈꯤ ꯑꯗꯣ ꯎꯔꯗꯤ ꯑꯃꯨꯛꯇ ꯀꯧꯔꯛꯎꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯕꯤꯀ꯭ꯔꯝꯅ ꯇꯨꯃꯤꯟꯅ ꯑꯁꯤꯕꯨ ꯍꯥꯏꯅꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯃꯆꯥꯗ ꯁꯣꯅꯣ ꯁꯨꯝ ꯆꯨꯁꯜꯂꯛꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯃꯆꯥ ꯑꯩꯈꯣꯏꯗꯕꯨ ꯑꯁꯨꯃꯥꯏꯅ ꯍꯥꯏꯅꯤ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝ ꯏꯃꯨꯡꯗ ꯆꯪꯈꯤ ꯕꯤꯀ꯭ꯔꯝꯅ ꯑꯃꯨꯕꯧ ꯀꯩ ꯍꯥꯏꯒꯦ ꯇꯥꯃꯣꯆꯣ ꯅꯪ ꯄꯥꯕꯨꯡꯅ ꯀꯧꯍꯧꯕꯅꯦ ꯀꯩꯒꯤꯅꯣ ꯇꯥꯃꯣꯆꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯗꯨ ꯀꯩꯒꯤꯅꯣꯕ ꯄꯥꯕꯨꯡꯅ ꯑꯩ ꯀꯧꯍꯧꯔꯤꯕꯣ ꯍꯣꯏ ꯅꯪꯒꯤ ꯄꯩꯁꯥ ꯄꯤꯅꯤ ꯍꯥꯏꯍꯧꯕꯅꯦ ꯑꯩꯒꯤ ꯍꯣꯏ ꯑꯃꯨꯕ ꯍꯔꯥꯎ ꯀꯨꯝꯊꯔꯛꯏ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯄꯩꯁꯥꯅꯤ ꯍꯥꯏꯔꯗꯤ ꯄꯥꯕꯨꯡ ꯍꯩ ꯀꯩꯅꯣꯅꯦꯍꯦ ꯑꯌꯨꯛꯁꯤꯗꯕꯨ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯨ ꯀꯩꯅꯣ ꯌꯥꯍꯧꯅ ꯃꯔꯣꯟ ꯑꯃ ꯊꯦꯡꯉꯤꯕ ꯄꯥꯕꯨꯡꯅ ꯄꯩꯁꯥ ꯄꯤꯅꯤ ꯍꯥꯏꯗꯣ ꯄꯤꯔꯛꯑꯣ ꯅꯪꯗꯤ ꯑꯌꯨꯛꯁꯤꯗ ꯀꯩꯗꯧꯅꯕ ꯇꯥꯃꯣꯆꯣꯅꯗꯤ ꯄꯥꯕꯨꯡꯅ ꯄꯤꯅꯤ ꯍꯥꯏꯔꯤꯕ ꯅꯌꯥꯡꯂꯦꯟꯗꯨꯗꯅꯦ ꯑꯩꯒꯤ ꯂꯤꯆꯩ ꯁꯥꯡꯈ꯭ꯔꯕꯁꯤꯅ ꯁꯥꯡꯊꯔꯛꯀꯅꯤꯀꯣ ꯄꯥꯕꯨꯡ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ ꯄꯥꯕꯨꯡꯅ ꯀꯧꯔꯤꯕꯣ ꯍꯩ ꯁꯛꯊꯤꯕ ꯍꯩ ꯑꯃꯨꯕ ꯀꯥꯆꯤꯟ ꯂꯥꯏꯃꯨ ꯃꯥꯟꯕ ꯅꯪꯁꯦ ꯑꯩꯅ ꯀꯧꯕ ꯌꯥꯗ꯭ꯔꯕꯣ